question leak oirapagi matang sida Cockroach Janata Party CGP na Delhi gi Jantar Mantar da India gi Education Minister Dharmendra Pradhan from Lauthu haina changsilakpa khongjang adu saugatpa oina akhoi question leak oikibagi sigi matang sida Parliament Khanasi Yadabadagi Prime Minister Mayum Mamangda Opposition Leader Rahul Gandhi na protest tawrubada Delhi Police na chathakiba action adugi matangda su yaningdaba phungdokpa oina Manipur amasung India gi BJP lengak makhada democratic protest tawbagi hak phawba pidre haina Manipur Pradesh Congress Committee gi MPCC gi President Okram Ibowina phungdokiba galloina na mahak na makhata na phungdokibada Manipur da su center da su BJP gi lengak makhata na protest tawbagi hak phawba pidre haina phungdokiba aduga nakan amaromdana BJP Manipur Pradesh ki General Secretary 𝐍𝐄𝐖𝐒 phongdokibada paper leak tagi hauraga khudingmak Rahul Gandhi gi phatalosing na thokhanba ngaktani haina hairiba leiriba situation haitare NEET UG na loba exam sigi matangda leak oikba sigi matangda tongan ba protest tharakpa sigi matang sida tongan ofam political party singi wafam desu thamnarakpa dumak leiriba pausida ojahan bagi wen kari thambini akhoi ngasi maga akhoi India da satnariba education system se masi yamna outdated oiraba aduga matamamada akhoi sesida British ki colonial regime mahibata colonial rule aduna akhoi matamamada akhoi British na India da rule tawringai matamda leiramba akhoi education system do madudagi yamna thoidokna reform itau tawdana adum continuity amada chatharakpa Indian education system ni ada hairiba akhoi India da leiriba education system se masigi makhada akhoi lamdam sida leiriba akhoi kano singse student singse masesida masagi manungda yauba akhoi inborn magi instinct se masisi develop tawbagi pot se masisi develop tawhanbagi pot se masi totally yamna marginalized way haidana sumaina different section mayam amadagi education ga mari leinaba analyst mayam amadagi sumba opinion kya ama thambiba su leiribani aduga masa mathanta akhoi India da satnariba education system sina akhoi masa mathanta wakhan khanba adogi creativity gi oiba self reliability gi oiba masigi kano se sida yengu kan Indian education system se yam thina akhoi criticize tawraga leiba matamni aduga nakalamorom da akhoi gi India da leiriba education ta natana any system khuding makse masi akhoi malpractice ki corruption gi nepotism gi daki tongan ba favoritism gi pot sing sina akhoi gi khamdeng na maru thieng na sasal laga leiraba aduna maram ora kanda India da akhoi masing yam graba akhoi gi hauraiba akhoi next generation gi people sing se masi sida am achaubat sitan atmosphere ma leiba sumba matam ama khak oiri bane ba sige marak sida handak ikhang khangaudana akhoi gi kanogi UGC ki NEET ki question se masi leak oibagi masi chumna leak oibata nate yamna attack afong na miyam jaisira leak oire haiba se masi chapchana confirm tawba adugumba situation ama lakhidana akhoi India gi leriba education akhoi kano sina ministry sina masi amu hanna NEET ki exam do madu hanna bagi thorang torga amu han bagi portfolio lei khrabane ba matang sesida akhoi na ningsing bya bade mamangi hauki ba sahi sing da su NEET ki exam se masi akhoi kano oibagi question leak oibagi pot se masi mamang da su lei khrabane ba ko aduga marak sesida haujik mayam mamang da masi phong nam masi wafam di laktriba aduga haujik tawriba akhoi class 12 ki examination oiro ade tongan ba examination sing se masi su masesida yaurak kadaba question sing se masi mangjona akhoi akhanaba school India da leiba school khara natraga tongan ba makhoi ki haujigi kano se sida mada
yauriba mada khoi kano toriba maduga connect toriba adumba school natraga oja sing na masi khangaga angang sing da question paper du mak puthokpa natraga su yarakadaba question sing do sini habse angang sing da han na piraga angang sing da masi phasana khanghalaga exam thaba khotpana singwa tawnarakpagi pot se masi tongan ba mafam kya amadagi masi khoi report tawraga masi laibane ba ko sigumba tangka